Ngarang ahing nongyay matungda Wangkai Konsum Lekai Laiba Manipur Pradesh Congress Committee MPCC gi Vice President Oiben Tanawangangoi amasu Oriba Haresur Gosami gi mayumda masakhang da khulai 5 sin Nongmei round tara hena Kapshinlambagi thong adu yaring da fonglok tunang ase Wangkai mehum langpakta Maikai adongi maira paibi amasung club gi miyoi singna wakat Changshinkhre wakat Khongjang adu sorok yakiba tongan maira paibi singna yumlakta Nongmei Kapshin bayaning de aikoi shanti pame kanana kari maram gi damak Nongmei Kapshin bano athu matam sengtok piu lengak paiba chief minister su hiram asi matang thidok piduna laikhai am khangan biu haiba wafam sing phongdok khi ningsing bayai Haresur Gosami mayumda Nongmei Kapshinlambagi thong adu yaning da phongdok tuna ngase su MPCC gi maikai dagi tongan wafam kaya thamkhrabane wakat mifam adu sok yakhibi wangkhai mim Sonia Kowi nupi amana phongdok khibada ngarang numidang Haresur Gosami gi mayumda Nongmei Kapshinlamba aduna maram oiraga manak nakpa leiba miyam amasung Kayo Lekai sing mi paina poknare kay maram gi damak Nongmei Kapshin libano makhoi masyan gi marakta manungda kari leinabagi haiba khangde adum moinawak miyam da akiba tujungba pokpa asi yaningde kari maram gi damak kanana tobun haibdo athu matum sengtok piu aikhoi khudimak shanti pame shanti oina hingmina chai wafam sing thamke Haresur Gosami gi munda magi get ka nomari mapan aduga magi mayum ni makata nomari tara mafam rang khangana kapsala ko gan culture thong se yaninde haina aduna mafam sida club ga abu maya ba ji singa ya manara ga janara ga club ga ya ba loje ga ko kunja bani aduna tasenga sigumba manung da kari lenga ma hadi apoi prasana apoi ken ka khangde khang bu ji mathau ta de adubu mapan oiro manung gi oiro even oining mo oi ba wari apajana sanara kanda apabana sini phatabana sini ha ko first open discussion ta ya ba monga santi ba me ba sumaina culture channel si to si